ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯅꯦꯜ ꯑꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯗ ꯂꯥꯁ ꯀꯤꯡꯗꯝꯒꯤ 33 ꯗ ꯄꯨꯗꯨ ꯂꯥꯛꯆꯔꯦ ꯃꯥꯡꯒꯤ एपिसोडꯁꯤꯡꯗꯨ ꯌꯦꯡꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯋꯥꯔꯤꯁꯦ ꯃꯄꯨꯡ ꯐꯥꯅ ꯕꯥꯞ ꯇꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ एपिसोडꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗ ꯎꯈ꯭ꯔꯦ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯎꯇꯦꯠꯄꯨ ꯀꯧꯗꯨꯅ एपिसोड ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯈꯥ एपिसोड 33 ꯑꯁꯤ ꯃꯁꯤꯗꯒꯤ ꯑꯗꯨꯝ ꯍꯧꯔꯦ ꯍꯧꯖꯤꯛ ꯎꯇꯦꯠꯅ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯗ ꯂꯩꯔꯤꯕ ꯋꯦꯁꯦꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯋꯥꯔꯤꯁꯤꯡꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯨꯡꯂꯣꯝꯗꯒꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯍꯥꯏꯔꯛꯂꯤ ꯃꯗꯨ ꯄꯨꯟꯁꯤ ꯀꯌꯥꯒꯤ ꯋꯥꯔꯤꯅꯤ ꯃꯗꯨ ꯇꯨꯡ ꯀꯣꯏꯅ ꯂꯩꯍꯧꯔꯒꯗꯕ ꯋꯦꯁꯦꯛꯁꯀꯤ ꯋꯥꯔꯤꯅꯤ ꯃꯁꯤꯗ ꯑꯩꯅ ꯁꯥꯁꯟ ꯇꯧꯈꯤꯕꯒꯤ ꯅꯤꯌꯣꯝ ꯅꯤꯇꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯑꯩꯅ ꯍꯦꯛ ꯇꯥꯏꯕꯪꯁꯤꯗ ꯍꯤꯡꯉꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯋꯥꯔꯤ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤꯗ ꯕꯦꯕꯟꯕꯛꯀꯤ ꯎꯇ꯭ꯔꯤꯠ ꯍꯥꯏꯕ ꯃꯤꯡꯁꯤꯗꯤ ꯌꯥꯎꯔꯔꯣꯏ ꯃꯥꯒꯤ ꯋꯥꯔꯤ ꯑꯃꯠꯇ ꯌꯥꯎꯔꯔꯣꯏ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯃꯛꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯨꯗꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯔꯤꯕꯅꯤ ꯃꯈꯣꯏꯅꯗꯤ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯝꯈꯤꯒꯅꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯁꯤꯈꯤꯗꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯅꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛ मागी मतम लोइदुना ईश्वरगी मनाक्ता अमुक हनखिदबा ngakतनी अदुबु ngasi चेदा इदु लेहौरिबा वारी खुदिमक्सिदी लेंगदना दुमक लेहौरगनी उट्रिदे सुमो हंगली करिगुम्बा वारी लारिकसिंग इदिबा चेसिंग असि मै चाख्रबदी नत्रगा मांगख्रबदी चप मानबा नत्रा हाइदुना हंगली किंग एल्फेड अमु हाइरगली करिगुम्बा अखोइना मसिबु चेक्सन्ना मांगहन्दना होटनरमलगदी ngasiदगी चही चामा चनीगी मतुंग फावबा ज्ञान तानसनबा पांबा मियोइसिंगना वारीसिंग असि पाथोक्तुना मयामदा सोइदना ताहलक्किनी मतमदुदा मयामना आई खत्तनी निंगसिंगबिगदबा मरमदि मरु ओइना इरिबा वारीसिंगसि अइगी वारी ngakतनी मतमदुदा कनामतना खंगलोय उट्रिट कनानो हाइबसि नंगी होनाजमन नंगी पंगल थौना नंगी बुद्धि लौसिंग नंगी पुक्चेन सेंगबगी वारीसिंगसि तुंगी मिरोना कनामतना खंगहौरोय वारीसि साना साना होजिक किंग एल्फेडना मागी थांगसांगसे पाइखतुना उट्रिटता हंगली नंगासी मफमसिदा मुक लाक्लिबसि करिगिनो किंग एल्फेडकी वाहंगसिदा उट्रिटसु पुगाव ngawre मरमदि मफमसिदा कौरिबिसिदी एल्फ्रेडना कौबनी अदुगा हौजिक अमुक कैदौबा लाक्पनो हाइदुना हंगली मसिदा उट्रिटना अमुक खुमगली आइंगोंदा फादर बियोकाना हाइरकपदी अदोमना आइबु कौरे हाइबदगी लाक्पनी किंग एल्फ्रेडना अमुक खुमगली ओ ngasiदी अमुक नंगसि आइना हाइबा इंदुना आइना कौरे हाइबदगी लाक्लिबा अदुबु नंगना हौजिक आइंगोंदगी अपांबा अमत्ता लैतबरा हाइनिंगबा वाफमसिंग फोंदोकनिंगबा वाहैसिंगदी लैबरा हाइदुना हंगली उट्रिटना अमुक खुमगली आइ हौजिक मफमसिदा लाक्लिबसिदी आइना अदोमदा हाइगदबा वाहै लैबदगी लाक्पा नत्ते अदोमना हाइरकपदु तागे हाइदुना लाक्पनी होय अदुबु आइगी ओइबा मोद खरा फोंदो हाइरबनिना मसी मतंगी हाइरमगे आई अदोमबु हाटपा सुंगम ngamloi होय मतम अमा अदोमगी ngaksamda थांगना थम्मुरे अदुबु लोटकी थवाइबुदी आइना लौबा ngamloi मसिदा किंग एल्फ्रेडना मुखुमगली नंगसु ngasi नंगना अइबु हालबदी वारी लारिकसिंगसिदा नंगी नमिंगसु याहौगदोरिबनी तुंगी मिरोना नंग कनानो हाबसि खंगौगदोरिबनी नंग मसी पामदबरा हाइदुना हंगजलगली उट्रिटना मुखुमगली आइदी आइगी पुंसिगी मरमदा लारिक ओइना इथोक्तुना थम्बसिसु अपाम पोक्ते मदुगे अइंगोंदा इंटरेस्ट अमता लैते होय सेक्शन की निंथौ ओइबा खुदिमकनदी मागी मागी पुंसी वारी सिंगसी इसंदुना थमनै अदुबु आइदी मदु तौबा पामदे किंग एल्फ्रेड अमु हाइरगली उट्रिट मसी मसु अइबसिदा यावररोय ngasi वेसेक्सि किंग एल्फ्रेड आइना मफमसिबु सासन चलाइनबा होनबदा उट्रिटगी मतेंग लौखि हाइबसि अमुखक्ता नत्ते हंजन हंजन नंगना आइबु पोदुना लाइबासि शांति ओइना पालकपने हाइबसि अइबसिदा यावररोय अदुबु ngasi आइना दिखांगी मदु असेंगमनी नंगी मतेंगना आइना वेसेक्सि शांति ओइना पानबा ngambani उट्रिटसु किंग एल्फ्रेडना ngasi di mangonda na koina na thagat pa phongdolakpasida mabukningda apenba ma phaujari किंग एल्फ्रेड जोजिक थांगसि युंगना पाइदुना उट्रिट की मंगक्समदा थमदुना हाइरगली ngasi आइना नंगबु हाटपा ngamoi हाइना खनब्रा नंगदी लोना याद्रबा मीनी ngasi nangbu aina hatlabadi wari sida makha tana idu lehoragani किंग एल्फ्रेड masagi aroiba matam phauba athauba warrior उट्रिट पु maralgi matungina dandi pirame habasi wari lairek sida yahougodoribani उट्रिट चु केमता थौवा सादना हाइरगली मदुगी मखा ताबा वारी दुमदी इबा याररोय मरमदि ngasi लोना आइबु हाटपा ngamloi हाइजलगली एल्फ्रेड अमुक मसासे थक थक निंगतुन हाइरगली नंग हासिनदे अइंगोंदा नंग हाटपा ngambagi थौना अदु याउदि खल्लिब्रा अइसे अनाबा मीने हाना खल्लिब्रा उट्रिट अमुक तपना खुमगली लोना आइबु हाटपा ngamloi हाइबसिगी मरमदि मतम कुइनदगी अखोइनी अमतो ओइना पुनसनख्रबनी अइनासु अदोमबु हाटपा ngamदबगुम अदोमनासु अइबु हाटपा ngamloi मसिदगी किंग एल्फ्रेड खुलाइसे थाददुना फमथादुन लैख्रे मसासी जोजिक सोनबदा लोइरबनी उट्रिटनासु मतमसिदा स्पेशल ओइना सिनाबा अंगुरदगी सुंगबा युसी मखोइनि पुन्ना राजकुमार एडवर्ड लुहोंबगी मिंगदा थकमिनरी मसिदा किंग एल्फ्रेडना मखा तारगली ईश्वरनासु इचानुपा अमदी इमौबु ngakpi senbiba oisanu aina hoje ishorna miyoiba khoibu ngakpi senbisanu haina thongni jari adubu ngasidi ai khangi ishorna miyoiba khoibu ya thangpiduna thabak thorong kaya ma pangthoali habisi samna harbada nang attendant gi waraduda lantamduda तौखिबना थौदांग अदु इशोरना पिरकपा याथंगनी नुमितुदा बाइकिंग सिंगी सिल सिंगना खाजलिबा पल्लदुबु नंगना थुगाइबा ngamखिबदु ngasi फावबा कनामतना ngamdri मदु नंगोंदा इशोरना इंसलकपनी नंग आंगांग ओरिङै क्रिस्टियन धर्मदा बप्ताइसु तौख्रबनी हारगली उट्रिटना मुखुमगली लॉर्ड आइदी बाइकिंग्सनी क्रिस्टियन दा पोक्चरबसु आइगी थाजबदी बाइकिंग सिंगी इशोरदा ओइना थाजख्रे किंग एल्फ्रेडना मु मखा तारगली इशोरना मियोइबा खोइदा याथंग पिनाबिदुना थबक थौरम कया मा पांगथोकपगुम लाई फतबा सैतान कयानासु मियोइबा खरददी याथंग पीरी फतबा थबक तौनबगिदमा
ꯃꯐꯝꯁꯤꯗ ꯑꯩ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯃꯕꯨꯛꯅꯤꯡꯗ ꯂꯩꯔꯝꯕ ꯐꯠꯇꯕ ꯀꯌꯥ ꯁꯥꯐꯣꯡꯀꯗꯧꯔꯤ ꯎꯇ꯭ꯔꯤꯅꯁꯨ ꯍꯪꯖꯔꯤ ꯂꯣꯠꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕꯁꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯤꯑꯣꯏ ꯃꯔꯛꯇꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯠꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯍꯣꯏ ꯃꯥꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗꯁꯨ ꯐꯠꯇꯕ ꯂꯥꯏꯁꯤꯡꯅ ꯌꯥꯊꯪ ꯄꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯤꯕ ꯉꯥꯏꯕ ꯑꯣꯏꯅ ꯑꯆꯥ ꯑꯊꯛ ꯇꯧꯗꯨꯅ ꯑꯩꯒꯤ ꯀꯣꯅꯨꯡꯁꯤꯃꯛꯇꯗ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯠꯅ ꯍꯥꯏꯔꯤꯕꯁꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯙꯔꯃ ꯆꯠꯄ ꯃꯤ ꯑꯣꯏꯔꯕꯁꯨ ꯊꯃꯣꯏ ꯁꯦꯡꯗꯕ ꯃꯤꯒꯤ ꯃꯥꯡꯅꯕꯗ ꯁꯤꯟꯕ ꯀꯥꯡꯕꯨ ꯑꯁꯤꯕꯨꯅꯤ ꯍꯥꯏꯕꯗꯤ ꯑꯦꯊꯂꯨꯞꯀꯨꯝꯕ ꯁꯣꯝꯅ ꯔꯥꯖꯀꯨꯃꯥꯔ ꯑꯦꯗꯋꯥꯔꯗ ꯂꯨꯍꯣꯡꯕꯒꯤ ꯃꯌꯥꯝꯁꯤ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯆꯥ ꯊꯛ ꯆꯥꯟꯅꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯀꯤꯡ ꯑꯦꯊꯦꯂꯦꯝꯒꯤ ꯃꯅꯥꯛꯇ ꯔꯥꯖꯀꯨꯃꯥꯔ ꯑꯦꯗꯋꯥꯔꯗꯀꯤ ꯃꯔꯝꯗ ꯍꯤꯒꯥꯏ ꯋꯥ ꯇꯧꯕ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯗ ꯀꯤꯡ ꯑꯦꯊꯦꯂꯦꯝꯅꯗꯤ ꯍꯥꯏꯔꯤ ꯅꯪꯒꯤ ꯇꯥꯡꯂꯕ ꯅꯃꯤꯠ ꯅꯥꯝꯃꯗꯨ ꯈꯨꯝꯖꯤꯜꯂꯒ ꯆꯠꯂꯨ ꯌꯥꯗ꯭ꯔꯥ ꯑꯩꯗꯤ ꯌꯦꯡꯕꯗ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯆꯥꯔꯤ ꯊꯛꯏꯉꯥꯏꯁꯤꯗ ꯑꯣꯅꯤꯡꯕ ꯐꯥꯎꯔꯦ ꯍꯥꯏꯖꯤꯜꯂꯛꯂꯤ ꯑꯦꯊꯂꯨꯞꯁꯨ ꯃꯃꯥꯏꯁꯤ ꯀꯟꯁꯟꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯣ ꯑꯩꯒꯤ ꯇꯥꯡꯂꯕ ꯃꯤꯠ ꯅꯥꯝꯃꯁꯤꯔ ꯃꯁꯤꯗꯤ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯔꯝꯗꯥꯏꯒꯤ ꯈꯨꯗꯝ ꯑꯃꯅꯤ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯀ꯭ꯔꯥꯎꯟ ꯑꯁꯤ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯎꯞꯀꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯍꯥꯏꯖꯤꯜꯂꯛꯂꯤ ꯑꯦꯊꯦꯂꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯀ꯭ꯔꯥꯎꯟ ꯑꯗꯨꯗꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯠ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯔꯥꯖꯀꯨꯃꯥꯔ ꯑꯦꯗꯋꯥꯔꯗꯇ ꯑꯣꯏꯅ ꯎꯞꯄꯒꯅꯤ ꯃꯥꯅ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯨꯛ ꯑꯣꯏꯔꯒꯅꯤ ꯑꯦꯊꯂꯨꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯍꯣꯏ ꯑꯗꯨꯁꯨ ꯑꯣꯏꯈꯤꯕ ꯌꯥꯏ ꯃꯥꯅ ꯃꯔꯥꯏꯕꯛ ꯐꯔꯒꯗꯤ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯦꯗꯋꯥꯔꯗꯇ ꯑꯉꯝ ꯑꯊꯧ ꯃꯌꯥꯝ ꯄ꯭ꯔꯖꯥ ꯃꯌꯥꯝꯅꯗꯤ ꯊꯥꯖꯕ ꯊꯝꯗꯦ ꯃꯔꯝꯗꯤ ꯃꯥ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯉꯁꯥꯏꯗꯒꯤ ꯑꯦꯊꯦꯂꯦꯝꯗ ꯑꯦꯊꯂꯨꯞꯅ ꯍꯤꯒꯥꯏꯋꯥ ꯇꯧꯔꯤꯕꯁꯤ ꯔꯥꯅꯤ ꯑꯦꯜꯁꯣꯏꯠꯅꯁꯨ ꯇꯥꯔꯤꯕꯅꯤ ꯃꯍꯥꯛꯇꯤ ꯑꯦꯊꯂꯨꯞꯀꯤ ꯃꯑꯣꯡꯁꯤꯗ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ ꯁꯣꯝꯗꯅ ꯑꯦꯊꯂꯨꯞꯅ ꯀꯤꯡ ꯑꯦꯊꯦꯂꯦꯝꯗ ꯑꯦꯗꯋꯥꯔꯗꯁꯤ ꯉꯁꯤ ꯅꯆꯥꯅꯨꯄꯤꯒ ꯑꯍꯥꯟꯕ ꯂꯨꯍꯣꯡꯕ ꯅꯠꯇꯦ ꯃꯥꯒꯤ ꯅꯨꯄꯤ ꯍꯥꯟꯅꯁꯨ ꯂꯨꯍꯣꯡꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯆꯥꯁꯨ ꯂꯩꯔꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯤ ꯃꯁꯤꯗꯗꯤ ꯀꯤꯡ ꯑꯦꯊꯦꯂꯦꯝꯁꯨ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯤꯁꯤ ꯔꯥꯖꯀꯨꯃꯥꯔ ꯑꯦꯗꯋꯥꯔꯗꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ ꯈꯜꯂꯨꯕꯗ ꯁꯣꯝꯗ ꯔꯥꯅꯤ ꯑꯦꯜꯁꯣꯏꯠꯅꯁꯨ ꯁ꯭ꯇꯦꯄꯥ ꯀꯧꯁꯟꯗꯨꯅ ꯑꯦꯊꯂꯨꯞꯁꯤ ꯇꯥꯟꯊꯣꯛꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯁ꯭ꯇꯦꯄꯥꯅꯁꯨ ꯑꯦꯊꯂꯨꯞꯇ ꯑꯗꯣꯝꯒꯤ ꯐꯝꯐꯝꯁꯤ ꯑꯣꯟꯅꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯃꯌꯥꯝꯅ ꯃꯐꯝꯁꯤꯗ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯠꯀꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕꯁꯤ ꯇꯥꯕꯗꯒꯤ ꯃꯥꯔꯁꯤꯌꯥꯒꯤ ꯑꯦꯊꯦꯜꯔꯦꯠꯁꯨ ꯁꯦꯅꯥ ꯑꯦꯜꯍꯝꯗ ꯌꯥꯊꯪ ꯄꯤꯔꯛꯂꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯑꯦꯜꯍꯝ ꯍꯧꯖꯤꯛꯃꯛ ꯃꯥꯔꯁꯤꯌꯥꯗ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯑꯍꯦꯟꯕ ꯐꯣꯔꯁ ꯀꯧꯔꯨꯆꯣ ꯃꯐꯝꯁꯤ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯏꯇꯧ ꯇꯧꯏ ꯍꯥꯏꯔꯤ ꯔꯥꯅꯤ ꯑꯦꯊꯦꯜꯐ꯭ꯔꯦꯠꯅꯗꯤ ꯃꯗꯨꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯣꯏ ꯃꯐꯝꯁꯤꯗ ꯍꯥꯟꯅꯗꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯀꯔꯤꯗꯧꯅꯕ ꯑꯃꯨꯛ ꯃꯥꯔꯁꯤꯌꯥꯗꯒꯤ ꯂꯥꯟꯃꯤ ꯑꯍꯦꯟꯕ ꯀꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯦꯊꯦꯜꯔꯦꯠꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯍꯧꯖꯤꯛ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯅꯪꯒꯤ ꯅꯄꯥꯗꯨ ꯃꯐꯝꯁꯤꯗꯁꯨ ꯎꯗꯦ ꯁꯤꯔꯒ ꯂꯩꯔꯝꯃꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯕꯥꯏꯀꯤꯡꯁ ꯃꯌꯥꯝ ꯑꯃ ꯃꯐꯝꯁꯤꯗ ꯊꯣꯝꯖꯤꯜꯂꯛꯄ ꯌꯥꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯑꯩꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯍꯧꯅꯕꯒꯤꯗꯃꯛ ꯂꯥꯟꯃꯤ ꯑꯍꯦꯟꯕ ꯀꯧꯔꯤꯕꯁꯤ ꯑꯦꯜꯍꯥꯝꯁꯨ ꯑꯦꯊꯦꯂꯦꯠꯀꯤ ꯋꯥꯐꯝꯁꯤ ꯌꯥꯅꯤꯡꯗꯦ ꯑꯗꯨꯕꯨ ꯌꯥꯊꯪ ꯄꯤꯔꯛꯑꯕꯅꯤꯅ ꯂꯥꯟꯃꯤ ꯊꯥꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯔꯥꯅꯤ ꯑꯦꯜꯁ꯭ꯋꯦꯠꯁꯨ ꯐꯥꯗꯔ ꯕꯤꯌꯣꯀꯥꯗ ꯃꯄꯨꯔꯣꯏꯕ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯠ ꯀꯩꯗꯧꯍꯧꯔꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅ ꯑꯃꯨꯛ ꯈꯨꯝꯂꯤ ꯂꯣꯔꯗꯇꯤ ꯄꯣꯊꯥꯗꯨꯅ ꯂꯩꯍꯧꯕꯅꯤ ꯃꯅꯥꯛꯇ ꯃꯤ ꯑꯃꯠꯇ ꯆꯪꯍꯜꯂꯛꯀꯅꯨ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯔꯤ ꯇꯁꯦꯡꯕꯗꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯠ ꯎꯇ꯭ꯔꯤꯠꯀ ꯁꯣꯝꯗ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗ ꯔꯥꯅꯤ ꯑꯦꯜꯁ꯭ꯋꯦꯠꯅ ꯃꯅꯥꯛꯇ ꯃꯤꯇꯣꯞ ꯆꯪꯍꯟꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯑꯩꯗꯤ ꯆꯪꯕ ꯌꯥꯏꯅ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯗ ꯑꯦꯊꯂꯨꯞꯀ ꯁꯤꯒꯕꯤꯠꯀꯅꯁꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯦꯊꯂꯨꯞꯅ ꯁꯤꯒꯕꯤꯠꯇ ꯍꯥꯏꯔꯤ ꯁꯤꯒꯕꯤꯠ ꯅꯪꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯆꯪꯁꯟꯗꯨꯅ ꯀꯤꯡ ꯑꯦꯊꯦꯂꯦꯝꯇ ꯍꯥꯏꯔꯨꯆꯣ ꯍꯧꯖꯤꯛ ꯃꯐꯝꯁꯤ ꯈꯨꯗꯣꯡ ꯊꯤꯒꯗꯧꯔꯦ ꯎꯇ꯭ꯔꯤꯠ ꯃꯐꯝꯁꯤꯗ ꯂꯩꯔꯦ ꯍꯥꯏꯔꯨꯆꯣ ꯁꯤꯒꯕꯤꯠꯅ ꯑꯃꯨꯛ ꯍꯪꯂꯤ ꯋꯥꯐꯝꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯕ ꯎꯇ꯭ꯔꯤꯠ ꯃꯐꯝꯁꯤꯗ ꯂꯩꯔꯝꯗ꯭ꯔꯗꯤ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯦꯊꯂꯨꯞꯅ ꯈꯨꯝꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯄꯨꯔꯥ ꯑꯣꯏꯅ ꯊꯥꯖꯔꯕꯅꯤ ꯎꯇ꯭ꯔꯤꯠ ꯑꯅꯛꯄ ꯁ꯭ꯋꯥꯏꯗ ꯁꯣꯏꯗꯅ ꯂꯩꯔꯦ ꯃꯥꯒꯤ ꯇꯤꯝꯗꯨꯁꯨ ꯃꯐꯝꯁꯤꯗ ꯅꯛꯅ ꯂꯩꯔꯤꯕꯅꯤꯅ ꯎꯇ꯭ꯔꯤꯠꯁꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯠꯀꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯑꯦꯊꯦꯂꯦꯝꯗꯁꯨ ꯇꯝꯃꯨꯆꯣ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯦ ꯍꯣꯡꯈꯤꯗꯨꯅ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯠ ꯑꯃꯗꯤ ꯎꯇ꯭ꯔꯤꯠꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯔꯨꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯅ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯠꯇ ꯍꯪꯂꯤ ꯂꯣꯔꯗ ꯑꯗꯣꯝꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯈꯪꯕ ꯄꯥꯝꯂꯤꯕꯁꯤ ꯑꯗꯣꯝꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯕꯨ ꯀꯣꯛꯈꯥꯝꯗꯒꯤ ꯃꯐꯝꯁꯤꯗ ꯄꯣꯔꯛꯏꯕꯁꯤ ꯀꯔꯤꯒꯤꯅꯣ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯙꯔꯃꯗ ꯕꯞꯇꯥꯏꯁ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯠꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯅꯪꯕꯨ ꯅꯣꯔꯣꯛꯇ ꯊꯝꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯅꯪꯉꯣꯟꯗ ꯆꯩꯅꯥ ꯑꯃ ꯄꯤꯅꯕꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯤ ꯑꯩꯅ ꯑꯆꯨꯝꯕ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯅꯕꯒꯤꯗꯃꯛ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯉꯥꯡꯁꯤꯡꯗꯨ ꯑꯩꯅ ꯃꯐꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯙꯔꯃꯗ ꯕꯞꯇꯥꯏꯁ ꯇꯧꯈꯤꯕꯁꯤ ꯑꯆꯨꯝꯕ ꯐꯤꯔꯦꯞꯇꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯥꯎꯈꯤꯕ ꯋꯥꯔꯧꯈꯤꯕꯗꯨ ꯐꯥꯊꯕ ꯉꯝꯗꯕꯗꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯈꯤꯕꯅꯤ ꯍꯣꯏ ꯑꯉꯥꯡꯁꯤꯡꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯆꯦꯛꯁꯟꯅ ꯅꯥꯎꯀꯣꯟꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪꯁꯨ ꯂꯥꯟꯐꯝꯗ ꯄꯪꯊꯧꯗ ꯊꯧꯖꯔꯕꯁꯨ ꯑꯉꯥꯡꯁꯤꯡꯕꯨ ꯆꯦꯛꯁꯟꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗꯕ ꯃꯄꯥꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯅꯗꯤ ꯃꯇꯤꯛ ꯆꯥꯗꯕ ꯅꯤꯄꯥꯅꯤ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯑꯩꯅ ꯏꯆꯥꯁꯤꯡꯕꯨ ꯅꯥꯎꯀꯣꯟꯗꯨꯅ ꯂꯩꯒꯗꯕ ꯃꯇꯝꯗꯨꯗꯤ ꯂꯣꯠꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯗꯦ ꯃꯐꯝꯁꯤꯗꯒꯤ ꯑꯩꯕꯨ ꯇꯥꯟꯊꯣꯛꯈꯤꯕꯅꯤ ꯃꯗꯨꯗ ꯀꯔꯝꯅ ꯑꯩꯅ ꯏꯆꯥꯁꯤꯡꯕꯨ ꯅꯥꯎꯀꯣꯟꯗꯨꯅ ꯂꯩꯒꯅꯤ ꯈꯨꯗꯤꯡꯃꯛ ꯂꯣꯠꯅ ꯃꯨꯟꯕꯤꯈꯤꯕꯅꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯠ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯤ ꯅꯨꯃꯤꯠꯇꯨꯗ ꯅꯪꯅ ꯑꯩꯒꯤ ꯀꯣꯅꯨꯡꯁꯤꯃꯛꯇꯗ ꯃꯤ ꯑꯃ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯃꯗꯨꯗ ꯐꯥꯎ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯃꯤꯍꯥꯠꯄ ꯅꯪꯕꯨ ꯀꯟꯗꯨꯅ ꯂꯩꯌꯣ ꯍꯥꯏꯔꯤꯕꯔꯥ ꯍꯣꯏ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯟꯈꯤꯕ ꯋꯥꯈꯟꯗꯨ ꯉꯁꯤꯗꯤ ꯑꯔꯥꯟꯕꯅꯦ ꯍꯥꯏꯕꯁꯤ ꯏꯁꯥ ꯏꯊꯟꯇ ꯈꯪꯉꯛꯂꯤ ꯅꯨꯃꯤꯠꯇꯨꯗ ꯅꯪꯕꯨ ꯀꯜꯂꯨꯔꯒ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯣꯏꯅ ꯂꯧꯈꯤꯕ ꯑꯩꯅ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞ ꯈꯨꯗꯤꯡꯃꯛ ꯑꯔꯥꯟꯕꯅꯦ ꯍꯥꯏꯕꯁꯤ ꯉꯁꯤꯗ ꯈꯪꯂꯦ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯑꯃ ꯂꯩꯈꯤꯕꯗꯒꯤ ꯊꯕꯛꯁꯤꯡꯗꯨ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯐꯤꯔꯦꯞꯁꯤꯡꯗꯨ ꯂꯦꯞꯈꯤꯕꯅꯤ ꯇꯥꯟꯖꯥꯁꯤꯗ ꯔꯥꯅꯤ ꯑꯦꯜꯁ꯭ꯋꯦꯠꯁꯨ ꯂꯥꯛꯇꯨꯅ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯔꯤꯕꯁꯤ ꯃꯍꯥꯛꯅꯁꯨ ꯂꯣꯏꯅ ꯇꯥꯔꯦ ꯃꯍꯥꯛꯁꯨ ꯄ꯭ꯔꯕꯞ ꯆꯪꯉꯛꯇꯨꯅ ꯐꯥꯗꯔ ꯕ꯭ꯌꯨꯀꯥꯅ ꯍꯥꯏꯔꯛꯄꯗꯗꯤ ꯑꯗꯣꯝꯁꯤ ꯄꯣꯊꯥꯗꯨꯅ ꯂꯩꯍꯧꯋꯦ ꯍꯥꯏ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯎꯇ꯭ꯔꯤꯠꯁꯤ ꯑꯩꯅ ꯀꯧꯕꯗꯒꯤ ꯂꯥꯛꯄꯅꯤ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯤ ꯔꯥꯅꯤ ꯑꯦꯜꯁ꯭ꯋꯦꯠꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯗꯣꯝꯅ ꯏꯁꯥꯃꯛꯇ ꯍꯥꯏꯕꯤꯈꯤꯕꯗꯤ ꯎꯇ꯭ꯔꯤꯠꯄꯨ ꯃꯐꯝꯁꯤꯗ ꯍꯦꯛ ꯎꯕꯒ ꯍꯥꯠꯀꯅꯤ ꯍꯥꯏꯕꯤꯈꯤꯕꯅꯤ ꯃꯗꯨꯒꯤ ꯐꯤꯔꯦꯞ ꯑꯗꯨꯅ ꯉꯁꯤꯅ ꯀꯩꯗꯧꯔꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯗꯨ ꯐꯤꯔꯦꯞ ꯑꯗꯨ ꯉꯁꯤꯗꯤ ꯍꯣꯡꯂꯦ
ngasi sanariba warisina atopani nang mafamsidagi yam thuna thokro aduga mafamsida utrit lehowe habasi kanamta nang haiba yaroi adu Rani Elizabeth wasi makha taaduna dumak leiri maana hairali adomna mafamsida akhoi yegnaba oiriba miyoi singsibu inak nakna thamnaba hotnaribsi karigino ahanbadana ethalupchu muk thamjalle aduga hojikna mu utrit simu asumna sumara leiba miyoi singsi kanduna ing thongna thamlagadi mayamna dombu achon maning thongni haina longna khragani King Elfena mo hairali aina hoji haikibdu nangna taadru male aina haikibdu nang mafamsidagi thokro haikibani wa makha targanu hairi masida Rani Elizabeth mu makha taragli hojikna utrit kana khoini kari muk tahogodoriba utritsi chanpa Edward ka punna lehuna bagidamak themgadoriba natra masida utrinasu adomna pamjiba thabaktu ainasu yabanga mo hairali Rani Elizabeth mo hairali ainasu chanpa Edward ki manakta nangbu sungtham thamba pamde thamchu thamoi King Elfena su aroi boina chalo haina talakpadagi Rani Elizabeth saurap tawna thokre masida King Elfena utrita makha tari utrinang Rani Elizabeth waraugan mana hojik chauriba mabungingda kiba leiribisigi maramdi aisi kuiraroi sigadore khangmadagini adubu magi thamoi sisu nungmakti natti nakhoi khoi ka chamanana magi sumi hun hullibani aigi nupi Rani Elizabeth chu weskhek sida ngasi miyamna kinabagum mangonda su akiba phawre ai si khaba matung lamdam sida kaidaw hogodage habasida karamba makhalgi wari amu igedawribano habasi khanabada mayam si loina pakhanare Viking singnasu mafam sida attack tawnabagi ngaido leiribani makhoi ai si ba ngairibani tungdo oi hogodoriba sangsar sina karamba mawong amada lakadoriba utina mo hairagli tungdo oi hogodoriba sisu matam haibasina puduna punsi kiyaga loinana makha tana chathadun lehogani masidi adum hayeng wai phau chathadun lehogodaba niyomni King Elfena mu khumangni adubu chatkadoriba lambi du kadomda kadaida karamba maigaida chatkidoriba kanana sachan thahogani karamba isorbu ningna hogani karamba ain chana hogani masida utina mu khumangli adomdi adongi tanja adu phangduna ngasi phawa sachan tawdun leiri adomna hingningai punchi mate khara sida pangthokadaba thabak thorom kaya pangthoklamle hojiki adongi matam su loichalaklavani yam thuna topana mahut amu sinkragani mahana sumana pamjaba thabak thorom kaya ama pangthokna bu honarakani aduga masi pumnamaksi sintok sinjin tawduna miyoibe khoida yathang piribisina ishorani pumnamak mana sinbibani King Elizabeth tapna phamtharutuna hairagli utrit ishorgi damak aina tawba pamlebisi lamdam chibu achumba lambida puba ngamgadaba ningthau ama aigi mahut sinduna mafamsida palhaunaba honagadabani masimangna ishorna sinbiduna nang mafamsida leiribani aiga mohna thengnanaba sinbiribani hojik King Elizabeth ki wafamsida utritnachu mangonda daita khara sinaramgadore habasi khangde somna Rani Elizabeth praba amuk tholaktuna utrit bu tholakpada phanabagi damak stepa hoida yathang pikre mafamji kocha nur leinabagi damak somna King Elizabeth na utrit bu maral kopinabagi damak chema iduna magi sign su tawkre aduga machanupa Edward na angang oringai Utritka Shadow Queen isin larba nupiduna lai khoramduna kanbikibadu ngasidi King Elizabeth su kaudabida wari loina liragli Utritchu ngasi phawba King Elizabeth na Shadow Queen isilbu ningsingdu lerambasida angakpa maphauri tasengbachu isil harba nupisiga Utritkana ngasi Rajkumar oirba Edward mathwai kanbikibani masigi matangsi mamangi episode singda yawkrabani hojik King Elizabeth na tapna phamtharakuna makha taragli Utrit matamduda aigi ichanopa Rajkumar Edward na ngang oiringai mathwai kannabagi damak nangonda sinakibani ngasi sumuk anirak subo oina nangonda igi chanupa Rajkumar Edward aina sinaba pami masida nang yaningde harakpasu yaroi masi aina ngonda tangai fadana request tawbani hoi magi damak punchi chupa du kathok wa habdi natti Rajkumar Edward na ningthau pham pai di phawbadi Wessex ki king oi di phawbadi nang mafam sida leibiu natragadi mafam si yengchanba yami Edward chu angang oibanina lamdam si puchen sengdabana paihoragadi lambi serana na pudo chatkragani aduna Edward na ningthau oi di phawbadi mafam sida leibiu madugi matungdagi nang chatingba mafam da chatlu nang lainingba mafam da leiyu masih utrina mo haragli Lord adubu aidi hoji hojikchu aina yadriba mini maran leiriba mini haragli King Elizabeth mu utritki maran kokpire haina iriba magi sain yawraba chesi utuna ngasidagi dinang narala du kokpirabani aina su nangbu ngakpire haina masida sain tawrabani masigi thabaksisu aina nangi damak tahogdaba yadabani mapanda aigi Rani Elizabeth nangbu phanabagi damak lanmisingda yathang pirambasu yai aduna nang chesi paihaudragadi khodong thiba mada takragani aigi mangan pumba ade mada takragani King Elizabeth hoji makhuche thak thak niktuna utrita chesi sinaduna haragli aidi matam kuinadagi lairamlen gi thong adubu hangto haina thenduna leiraba mini adubu ishorna ibu ngasi phawa hingandura thamlibasi ngasi gi numisigi damakta oiraba male nanga ngasi unariba asigi damak ngasi phawa ishorna ibu lausandabida leibo oiramle bebanda ki asengba Lord Utrit unanabagi damak haiduna animaksi mapirang chenaduna makhoini gi di yanaba porakre masiri senchi hongkiduna Vikings mayamna leiriba Hunstanton hariba jaga asida mung lagli masida brida mapana mai tektuna wakhal amada tawdu leiri tanjase kanu chu lagli aduga brida da konduna hairi hojik phawo mapana leiribsi ingdra manungda aigi phongphong saraba phamungduda leirubana phatra hojiki lanpham chu nakchalagi aduna lanpham se yaudringai nangbu chena konduna mapung phana pukninga se pian makai leibadu pami
ꯍꯧꯖꯤꯛ ꯀꯅꯨꯅ ꯕ꯭ꯔꯤꯗꯥꯗ ꯔꯣꯃꯥꯟꯁ ꯇꯧꯁꯜꯂꯛꯂꯕꯁꯨ ꯕ꯭ꯔꯤꯗꯥꯗꯤ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯃꯛ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤ ꯅꯪꯅ ꯑꯦꯊꯂꯨꯞꯄꯨ ꯎꯇ꯭ꯔꯤꯠꯄꯨ ꯍꯥꯠꯂꯨꯅꯕꯒꯤꯗꯃꯛ ꯊꯥꯈ꯭ꯔꯤꯕ ꯃꯗꯨꯒꯤ ꯅꯤꯄꯥꯗꯨꯗ ꯅꯪꯅ ꯑꯁꯨꯌꯥꯝ ꯊꯥꯖꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯀꯅꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯑꯩꯅ ꯑꯦꯊꯂꯨꯞꯄꯨ ꯋꯤꯟꯆꯦꯁꯇꯔꯗ ꯊꯥꯈ꯭ꯔꯤꯕꯁꯤ ꯃꯔꯝ ꯌꯥꯝꯃꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯦꯛꯁꯟꯒꯤ ꯂꯥꯟꯃꯤ ꯈꯔ ꯈꯣꯝꯖꯜꯂꯨꯆꯣ ꯍꯥꯏꯅ ꯊꯥꯈꯤꯕꯅꯤ ꯑꯗꯨꯒ ꯇꯥꯟꯖꯥ ꯐꯪꯂꯕꯗꯤ ꯎꯇ꯭ꯔꯤꯠꯄꯨꯁꯨ ꯍꯥꯠꯂꯣ ꯍꯥꯏꯈꯤꯕꯅꯤ ꯕ꯭ꯔꯤꯗꯥꯅ ꯑꯃꯨꯛ ꯀꯅꯨꯆꯤ ꯏꯟꯊꯣꯛꯇꯨꯅ ꯍꯪꯉꯛꯂꯤ ꯃꯌꯥꯝꯅ ꯉꯁꯤ ꯅꯤꯡꯕꯨꯡ ꯉꯥꯡꯅꯔꯤꯕꯁꯤ ꯑꯆꯨꯝꯕꯔꯥ ꯑꯦꯊꯂꯨꯞꯅ ꯔꯦꯒꯅꯔꯕꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯀꯅꯨꯅ ꯑꯃꯨꯛ ꯈꯨꯝꯂꯤ ꯅꯪ ꯃꯗꯨꯗ ꯊꯥꯖꯔꯕꯔꯥ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅ ꯈꯜꯂꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯕ꯭ꯔꯤꯗꯥꯅ ꯑꯃꯨꯛꯀꯁꯨ ꯍꯪꯖꯜꯂꯛꯂꯤ ꯑꯦꯊꯂꯨꯞꯅ ꯔꯦꯒꯅꯔꯕꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯁꯦꯡꯕꯔꯥ ꯃꯁꯤꯗ ꯀꯅꯨꯅꯗꯤ ꯋꯥꯐꯝꯁꯤ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯅꯨꯡꯗ ꯆꯪꯂꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯅꯕ ꯑꯣꯏꯅ ꯁꯜꯂꯛꯂꯤ ꯑꯗꯨꯕꯨ ꯕ꯭ꯔꯤꯗꯥꯅꯗꯤ ꯑꯗꯨꯃꯛ ꯍꯪꯗꯨꯅ ꯂꯩꯔꯦ ꯀꯅꯨ ꯑꯁꯦꯡꯕꯗꯨ ꯁꯦꯡꯅ ꯍꯥꯏꯌꯨ ꯔꯦꯒꯅꯔꯕꯨ ꯍꯥꯠꯈꯤꯕ ꯃꯤ ꯑꯗꯨ ꯑꯦꯊꯂꯨꯞꯂꯥ ꯀꯅꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯑꯩ ꯁꯦꯡꯅ ꯈꯪꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯦꯊꯂꯨꯞꯇꯨ ꯑꯩꯈꯣꯏꯒꯤꯗꯃꯛ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯅꯤ ꯃꯉꯣꯟꯗ ꯑꯩꯅ ꯁꯤꯟꯅꯈꯤꯕ ꯃꯊꯧꯁꯤꯡꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯅ ꯍꯥꯠꯂꯕꯁꯨ ꯍꯥꯠꯀꯅꯤ ꯕ꯭ꯔꯤꯗꯥꯁꯨ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯑꯃꯨꯛ ꯍꯪꯖꯜꯂꯛꯂꯤ ꯔꯦꯒꯅꯔꯕꯨ ꯍꯥꯠꯈ꯭ꯔꯤꯕꯗꯨ ꯃꯍꯥꯛꯅꯔꯥ ꯃꯁꯤꯗꯒꯤ ꯀꯅꯨꯁꯨ ꯈꯨꯝꯐꯝ ꯈꯪꯗꯅ ꯍꯥꯏꯔꯛꯂꯤ ꯍꯣꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯍꯥꯏꯔꯒꯗꯤ ꯔꯦꯒꯅꯔꯒ ꯃꯈꯣꯏꯅꯤ ꯁꯥꯎꯅꯈꯤ ꯑꯦꯊꯂꯨꯞꯇꯨ ꯔꯦꯒꯅꯔꯗ ꯑꯀꯤꯕ ꯂꯩꯈꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯑꯀꯨꯞꯄꯗꯤ ꯈꯪꯗ꯭ꯔꯦ ꯕ꯭ꯔꯤꯗꯥꯅ ꯑꯔꯣꯏꯕꯗ ꯍꯥꯏꯔꯛꯂꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯦꯊꯂꯨꯞꯇꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯒꯗꯕꯅꯤ ꯂꯥꯟꯐꯝꯗ ꯃꯍꯥꯛꯄꯨ ꯑꯦꯅꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯀꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯍꯥꯛꯇꯤ ꯑꯩ ꯈꯛꯇꯅ ꯍꯥꯠꯀꯗꯕꯅꯤ ꯀꯅꯨꯅꯁꯨ ꯋꯥꯐꯝꯁꯦ ꯐꯖꯅ ꯍꯥꯏꯗꯣꯛꯇ꯭ꯔꯕꯁꯨ ꯕ꯭ꯔꯤꯗꯥꯅꯗꯤ ꯑꯦꯊꯂꯨꯞꯅ ꯔꯦꯒꯅꯔꯕꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯆꯤꯡꯅꯈ꯭ꯔꯦ ꯀꯅꯨꯅꯁꯨ ꯕ꯭ꯔꯤꯗꯥꯅ ꯍꯥꯏꯕꯗꯒꯤ ꯑꯦꯊꯂꯨꯞꯄꯨ ꯂꯥꯟꯐꯝꯗ ꯃꯤꯅ ꯍꯥꯠꯈꯤꯗꯅꯕꯒꯤꯗꯃꯛ ꯀꯟꯒꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯁꯤꯟꯁꯤꯅ ꯋꯤꯟꯆꯦꯁꯇꯔ ꯁꯤꯇꯤꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯊꯥꯏꯔꯥꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯇ꯭ꯔꯤꯠꯃꯦꯟ ꯀꯧꯕ ꯅꯤꯄꯥ ꯑꯃꯅ ꯊꯥꯏꯔꯥꯕꯨ ꯊꯠꯇꯨꯅ ꯅꯪ ꯕꯥꯏꯀꯤꯡꯁ ꯅꯤꯡꯉꯣꯜ ꯅꯠꯇ꯭ꯔꯥ ꯅꯁꯥꯅ ꯕꯥꯏꯀꯤꯡꯁꯅꯤ ꯍꯥꯏꯖꯧ ꯗꯦꯁꯅꯤ ꯍꯥꯏꯖꯧ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯥꯟꯖꯥꯁꯤꯗ ꯑꯦꯊꯂꯨꯞ ꯂꯥꯛꯇꯨꯅ ꯑꯐꯕ ꯁꯥꯗꯨꯅ ꯇ꯭ꯔꯤꯠꯃꯦꯟ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯗ ꯇ꯭ꯔꯤꯠꯃꯦꯟ ꯊꯥꯏꯔꯥꯒꯤ ꯂꯝꯕꯤꯗꯨ ꯊꯥꯗꯣꯛꯈꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯔꯅꯤ ꯍꯥꯏꯖꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯊꯥꯏꯔꯥꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯇꯁꯦꯡꯕꯗꯤ ꯊꯥꯏꯔꯥꯗ ꯍꯧꯖꯤꯛ ꯇ꯭ꯔꯤꯠꯃꯦꯟ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤ나 ꯀꯔꯦꯝꯅꯍꯜꯂꯤꯕꯁꯤ ꯑꯦꯊꯂꯨꯞꯅꯅꯤ ꯃꯍꯥꯛꯅ ꯊꯥꯏꯔꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯇ꯭ꯔꯤꯠꯃꯦꯟꯗ ꯍꯥꯏꯔꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯉꯣꯟꯗ ꯀꯔꯦꯝꯅꯒꯦ ꯍꯥꯏꯔꯒꯗꯤ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯇꯧꯒꯅꯨ ꯃꯤ ꯎꯔꯣꯏꯗꯕ ꯃꯐꯝꯗ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯤ ꯃꯁꯤꯗꯒꯤ ꯑꯦꯊꯂꯨꯞ ꯁꯤꯒꯥꯕꯤꯠꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯃꯈꯣꯏꯒꯤ ꯇꯤꯝꯁꯤꯗ ꯍꯥꯏꯔꯤ ꯎꯇ꯭ꯔꯤꯠꯇꯣ ꯍꯧꯖꯤꯛꯇꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯔꯥꯜ ꯑꯗꯨ ꯉꯥꯛꯄꯤꯈ꯭ꯔꯦ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯁꯤꯒꯥꯕꯤꯠꯅ ꯍꯪꯉꯛꯂꯤ ꯎꯇ꯭ꯔꯤꯠꯇꯨ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕ꯭ꯔꯥ ꯑꯦꯊꯂꯨꯞꯅ ꯑꯃꯨꯛ ꯈꯨꯝꯂꯤ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯥ ꯎꯇ꯭ꯔꯤꯠ ꯂꯩꯕꯒꯤ ꯃꯅꯝ ꯅꯝꯃꯦ ꯍꯥꯏꯗꯨꯅ ꯅꯣꯏꯅꯗꯤ ꯑꯩꯒꯤ ꯋꯥꯗꯨ ꯊꯧꯑꯣꯏꯗꯦ ꯁꯤꯒꯥꯕꯤꯠꯅ ꯑꯃꯨꯛ ꯍꯪꯉꯛꯂꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯑꯦꯊꯂꯨꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯦꯗꯋꯥꯔꯗꯀ ꯎꯇ꯭ꯔꯤꯠꯀ ꯄꯨꯟꯁꯟꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯃꯈꯣꯏꯅꯤꯕꯨ ꯍꯥꯠꯇꯣꯛꯄ ꯅꯠꯇ꯭ꯔꯒ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯍꯥꯠꯄ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯠꯄ ꯂꯥꯏꯒꯗꯕꯁꯤ ꯔꯥꯖꯀꯨꯃꯥꯔ ꯑꯦꯗꯋꯥꯔꯗꯅ ꯈꯔ ꯂꯥꯏꯒꯅꯤ ꯎꯇ꯭ꯔꯤꯠꯇꯤ ꯑꯩꯈꯣꯏꯅ ꯍꯦꯟꯖꯟꯕ ꯈꯔ ꯋꯥꯒꯅꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯦꯗꯋꯥꯔꯗ ꯑꯔꯥꯏꯕꯁꯤ ꯑꯣꯏꯅ ꯍꯥꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯊꯥꯏꯔꯥꯁꯤ ꯃꯌꯨꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯂꯤ ꯂꯝꯕꯤꯗ ꯃꯤꯅ ꯀꯔꯦꯝ ꯀꯊꯥꯏꯅꯔꯛꯄꯒꯤꯗꯃꯛ ꯃꯅꯨꯡꯗꯅ ꯎꯇ꯭ꯔꯤꯠꯀꯤ ꯇꯤꯝꯁꯤꯒ ꯐꯥꯗꯔ ꯕꯤꯌꯣꯀꯥꯒ ꯔꯥꯖꯀꯨꯃꯥꯔ ꯑꯦꯗꯋꯥꯔꯗꯀꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯈꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗ ꯐꯦꯟꯅꯅ ꯃꯌꯥꯝꯁꯤꯗ ꯍꯥꯏꯔꯤ ꯑꯦꯗꯋꯥꯔꯗꯇꯤ ꯃꯇꯤꯛ ꯆꯥꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯊꯥ ꯈꯔ ꯆꯪꯈꯤꯒꯅꯤ ꯑꯗꯨꯒ ꯕꯥꯏꯀꯤꯡꯁꯤꯡꯗꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯁꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯤꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯩꯈꯣꯏꯅꯁꯨ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯤ ꯇꯥꯔꯦ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯅ ꯔꯥꯖꯀꯨꯃꯥꯔ ꯑꯦꯗꯋꯥꯔꯗꯅ ꯅꯤꯡꯊꯧ ꯑꯣꯏꯕꯁꯤ ꯄꯥꯝꯗꯦ ꯐꯦꯟꯅꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯩꯈꯣꯏꯅ ꯕꯦꯟꯗꯔꯗ ꯇꯥꯔꯛꯄ ꯄꯥꯎꯁꯨ ꯃꯗꯨꯅꯤ ꯃꯌꯥꯝꯅ ꯉꯥꯡꯅꯍꯧꯔꯤꯕꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯦꯗꯋꯥꯔꯗ ꯀꯅꯥꯝꯇꯅ ꯄꯥꯝꯗꯦ ꯁꯤꯇ꯭ꯔꯤꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ ꯕꯦꯟꯗꯔꯗꯨꯗ ꯃꯌꯥꯝꯅ ꯉꯥꯡꯅꯍꯧꯔꯤꯕꯁꯤ ꯂꯣꯔꯗ ꯎꯇ꯭ꯔꯤꯠꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯦꯗꯋꯥꯔꯗꯄꯨ ꯍꯥꯠꯄ ꯂꯥꯛꯄꯅꯤ ꯁꯤꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯅꯤ ꯃꯌꯥꯝꯅ ꯉꯥꯡꯅꯗꯨꯅ ꯂꯩꯍꯧꯔꯤꯕꯁꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯅꯪꯕꯨ ꯅꯥꯔꯥꯟ ꯀꯣꯛꯄꯤꯔꯛꯄꯁꯤꯗ ꯂꯥꯟꯅ ꯆꯠꯂꯨꯔꯕ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯁꯨ ꯍꯣꯡꯉꯛꯂꯒꯅꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯊꯥꯏꯔꯥꯅ ꯀꯞꯂꯤ ꯆꯪꯉꯛꯄꯁꯤ ꯍꯤꯜꯅꯁꯨ ꯎꯔꯦ ꯍꯤꯜꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗꯒꯤ ꯊꯥꯏꯔꯥꯁꯤ ꯍꯦꯟꯅ ꯀꯞꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅꯁꯨ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯊꯥꯏꯔꯥꯅ ꯉꯁꯥꯏ ꯂꯝꯕꯤꯗ ꯃꯉꯣꯟꯗ ꯀꯔꯦꯝꯅꯔꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯂꯣꯏꯅ ꯂꯤꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥ ꯃꯥꯡ ꯊꯥꯗꯨꯅ ꯂꯥꯛꯂꯒ ꯇ꯭ꯔꯤꯠꯃꯦꯟ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ ꯇ꯭ꯔꯤꯠꯃꯦꯟ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯁꯨ ꯕꯤꯌꯣꯀꯥꯗ ꯎꯁꯤꯠꯇꯅ ꯌꯦꯡꯂꯒ ꯑꯗꯨꯝ ꯐꯝꯖꯟꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯑꯦꯊꯂꯨꯞꯁꯨ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯐꯥꯗꯔ ꯕꯤꯌꯣꯀꯥꯗ ꯀꯩꯗꯧꯅꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯕꯤꯌꯣꯀꯥꯅ ꯍꯥꯏꯔꯤ ꯑꯩꯅ ꯍꯧꯖꯤꯛ ꯊꯤꯔꯛꯏꯕꯁꯤ ꯇ꯭ꯔꯤꯠꯃꯦꯟ ꯍꯥꯏꯔꯤꯕ ꯄꯥꯡꯗꯕ ꯎꯆꯤꯒꯨꯝꯂꯕ ꯃꯤꯑꯣꯏ ꯑꯗꯨꯅꯤ ꯃꯍꯥꯛꯇꯨ ꯅꯪꯒꯤ ꯇꯤꯝꯗ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯦꯊꯂꯨꯞꯅꯁꯨ ꯌꯥꯎꯗꯦ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯇ꯭ꯔꯤꯠꯃꯦꯟ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯗꯤ ꯃꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯉꯣꯟꯗ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅ ꯄꯥꯡꯗꯕ ꯎꯆꯤꯒꯨꯝꯕ ꯍꯥꯏꯔꯛꯄꯁꯤꯗ ꯁꯥꯎꯗꯨꯅ ꯃꯍꯥꯛꯁꯨ ꯊꯣꯛꯂꯛꯇꯨꯅ ꯐꯥꯗꯔ ꯕꯤꯌꯣꯀꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ ꯃꯁꯤꯗ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅꯗꯤ ꯍꯪꯂꯤ ꯑꯩꯒꯤ ꯅꯨꯄꯤ ꯊꯥꯏꯔꯥꯗ ꯅꯪꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯇ꯭ꯔꯤꯠꯃꯦꯟꯅꯁꯨ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯂꯤ ꯑꯩ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯇꯧꯈꯤꯗꯦꯅ ꯍꯣꯏ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯕ ꯍꯥꯏꯕꯕꯨ ꯅꯪ ꯕꯥꯏꯀꯤꯡꯁ ꯅꯤꯡꯉꯣꯜꯂꯥ ꯗꯦꯟꯁꯂꯥ ꯍꯥꯏꯅ ꯍꯪꯈꯤꯕ ꯈꯛꯇꯅꯤ ꯃꯁꯤꯗ ꯀꯔꯤ ꯀꯥꯏꯔꯒꯦ ꯃꯁꯤ ꯑꯆꯨꯝꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯖꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅ ꯅꯤꯄꯥꯁꯤꯒꯤ ꯃꯃꯥꯏꯗ ꯃꯀꯣꯛꯅ ꯊꯣꯝꯖꯤꯟꯗꯨꯅ ꯅꯝꯁꯟꯗꯨꯅ ꯐꯨꯈ꯭ꯔꯦ ꯉꯁꯤꯒꯤ ꯕꯤꯌꯣꯀꯥꯒꯤ ꯃꯑꯣꯡꯁꯤꯗ ꯎꯇ꯭ꯔꯤꯠ ꯍꯣꯏꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯤ ꯃꯈꯣꯏꯅꯁꯨ ꯐꯥꯗꯔ ꯕꯤꯌꯣꯀꯥꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯈꯠꯅꯔꯤꯕꯁꯤ ꯈꯥꯝꯅꯕ ꯍꯣꯠꯅꯔꯤ ꯎꯇ꯭ꯔꯤꯠ ꯍꯣꯏꯅ ꯆꯤꯡꯊꯣꯛꯄꯗꯒꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥ ꯅꯤꯄꯥꯁꯤ ꯃꯅꯤꯡꯇꯝꯅ ꯐꯨꯕꯁꯤ ꯐꯪꯍꯧꯗ꯭ꯔꯦ ꯃꯁꯤꯗ ꯃꯍꯥꯛꯅꯁꯨ ꯎꯇ꯭ꯔꯤꯠ ꯍꯣꯏꯗ ꯇꯥ ꯇꯧꯁꯟꯅꯗꯨꯅ ꯑꯩ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯑꯩ ꯁꯥꯎꯕ ꯐꯔꯦ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯤ ꯎꯇ꯭ꯔꯤꯠ ꯍꯣꯏꯁꯨ ꯐꯥꯗꯔ ꯕꯤꯌꯣꯀꯥꯁꯤ ꯁꯥꯎꯕ ꯐꯔꯣꯏ ꯅꯤꯡꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ
ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯆꯣꯡꯁꯟꯗꯨꯅ ꯍꯧꯒꯠꯇꯒꯤ ꯇꯧꯔꯤꯕ ꯇ꯭ꯔꯤꯠꯃꯦꯟꯁꯤ ꯃꯃꯥꯏꯗ ꯆꯣꯡꯁꯟꯗꯨꯅ ꯀꯤꯟ ꯑꯃꯨꯛ ꯊꯤꯟꯖꯤꯟꯈ꯭ꯔꯦ ꯑꯃꯁꯤꯗꯤ ꯍꯧꯒꯠꯄ ꯉꯝꯗꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯐꯥꯗꯔ ꯕ꯭ꯌꯨꯀꯥꯅ ꯑꯦꯊꯂꯨꯞꯇ ꯑꯣꯟꯁꯜꯂꯛꯇꯨꯅ ꯍꯥꯏꯔꯝꯂꯤ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯄꯨꯛꯆꯦꯜ ꯃꯣꯠꯂꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯐꯠꯇꯕ ꯋꯥꯍꯩ ꯀꯌꯥ ꯃꯐꯝꯁꯤꯗ ꯁꯟꯗꯣꯛꯂꯤ ꯁꯤꯇꯤꯁꯤ ꯃꯌꯥꯝꯒꯤ ꯌꯨꯝꯅꯤ ꯅꯪꯒꯤ ꯅꯄꯥꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯅꯪꯕꯨ ꯎꯔꯒ ꯏꯀꯥꯏꯕ ꯐꯥꯎꯔꯝꯒꯅꯤ ꯅꯄꯥꯅ ꯄꯨꯅ ꯁꯥꯒꯠꯂꯝꯕ ꯌꯨꯝ ꯂꯝꯁꯤꯕꯨ ꯅꯪꯅ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤ ꯎꯇꯤꯠꯅꯁꯨ ꯐꯥꯗꯔ ꯕ꯭ꯌꯨꯀꯥꯁꯤ ꯈꯥꯝꯗꯨꯅ ꯃꯌꯨꯝꯗ ꯍꯜꯍꯟꯈ꯭ꯔꯦ ꯃꯁꯤꯗ ꯑꯦꯊꯂꯨꯞꯅ ꯎꯇꯤꯠꯇ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯂꯤ ꯐꯥꯗꯔ ꯕ꯭ꯌꯨꯀꯥꯅ ꯑꯩꯁꯤ ꯍꯥꯟꯅꯗꯒꯤ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯃꯥꯜꯂꯤ ꯍꯥꯏꯔꯤ ꯎꯇꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯅꯪꯗꯤ ꯀꯅꯥꯝꯇꯅ ꯊꯥꯖꯗꯕ ꯅꯨꯡꯁꯤꯗꯕ ꯃꯤꯅꯤ ꯃꯐꯝꯁꯤꯗ ꯅꯪꯕꯨ ꯊꯥꯖꯕ ꯃꯤ ꯀꯌꯥꯃꯨꯛ ꯂꯩꯔꯝꯒꯗꯒꯦ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯐꯥꯎ ꯅꯃꯤꯠ ꯅꯥꯝꯃ ꯇꯥꯡꯂꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯂꯩꯅꯤꯡꯂꯝꯂꯔꯣꯏ ꯑꯦꯊꯂꯨꯞꯅ ꯑꯃꯨꯛ ꯈꯨꯃꯛꯂꯤ ꯃꯁꯤꯗꯤ ꯑꯩꯒꯤ ꯑꯪꯀꯜ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯈꯨꯗꯣꯜꯅꯤ ꯃꯁꯤꯒꯤ ꯃꯃꯜ ꯌꯥꯝ ꯌꯥꯝꯃꯤ ꯑꯩꯅ ꯍꯧꯖꯤꯛ ꯉꯥꯏꯔꯤꯕꯁꯤ ꯃꯁꯤꯒꯤ ꯃꯃꯜ ꯂꯧꯕꯗꯨꯅꯤ ꯎꯇꯤꯠꯅ ꯑꯃꯨꯛ ꯍꯪꯖꯜꯂꯛꯂꯤ ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯧꯖꯤꯛꯁꯨ ꯅꯤꯡꯊꯧ ꯑꯣꯏꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯃꯉꯥꯟ ꯑꯗꯨ ꯍꯣꯡꯗ꯭ꯔꯤꯕꯔꯥ ꯃꯁꯤꯗ ꯐꯦꯅꯟꯅꯗꯤ ꯎꯇꯤꯠꯇ ꯑꯦꯊꯂꯨꯞꯀ ꯑꯣꯟꯁꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯎꯔꯅꯨ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯤ ꯑꯦꯊꯂꯨꯞꯅꯁꯨ ꯃꯥꯒ ꯉꯥꯛꯇꯪ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯈꯤꯁꯤ ꯍꯥꯏꯗꯨꯅ ꯎꯇꯤꯠ ꯑꯃꯗꯤ ꯐꯦꯅꯟ ꯏꯃꯨꯡꯗ ꯄꯨꯁꯟꯗꯨꯅ ꯆꯪꯈ꯭ꯔꯦ ꯁꯤꯒꯥꯕꯤꯠꯁꯨ ꯃꯅꯨꯡꯁꯤꯗ ꯂꯩꯔꯝꯂꯤ ꯎꯇꯤꯠꯁꯨ ꯁꯤꯒꯥꯕꯤꯠꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕꯁꯤꯗ ꯑꯉꯛꯄ ꯐꯥꯎꯗꯨꯅ ꯁꯤꯒꯥꯕꯤꯠ ꯅꯪꯁꯨ ꯑꯦꯊꯂꯨꯞꯀ ꯄꯨꯟꯅ ꯂꯩꯔꯝꯃꯤꯅ ꯀꯔꯤ ꯄ꯭ꯂꯥꯟ ꯑꯃꯨꯛ ꯈꯟꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯁꯤꯒꯥꯕꯤꯠꯅ ꯈꯨꯃꯛꯂꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯡꯅ ꯄꯥꯝꯂꯤꯕꯁꯤ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯕꯥꯏꯀꯤꯡꯁꯤꯡ ꯆꯪꯕ ꯉꯝꯗ꯭ꯔꯕ ꯋꯦꯁꯦꯛꯁ ꯑꯃ ꯑꯣꯏꯕꯗꯨ ꯄꯥꯝꯃꯤ ꯑꯗꯨꯅ ꯑꯗꯣꯝꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯦꯔꯋꯥꯠꯇ ꯁꯄꯣꯔꯠ ꯇꯧꯒꯗꯣꯔꯤꯕꯔꯥ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯂꯩꯒꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯎꯇꯤꯠꯅ ꯑꯃꯨꯛ ꯈꯨꯃꯛꯂꯤ ꯑꯩꯅ ꯄꯥꯎ ꯑꯣꯏꯅ ꯁꯨꯝ ꯇꯥꯕꯗꯗꯤ ꯃꯌꯥꯝꯅ ꯑꯦꯗꯋꯥꯔꯗꯄꯨ ꯅꯤꯡꯊꯧ ꯑꯣꯏꯍꯟꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯇꯥꯏ ꯃꯁꯤ ꯑꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯁꯤꯒꯥꯕꯤꯠꯅ ꯑꯃꯨꯛ ꯈꯨꯃꯛꯂꯤ ꯍꯣꯏ ꯋꯥꯐꯝꯗꯣ ꯑꯆꯨꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯦꯗꯋꯥꯔꯗꯀꯤꯗꯃꯛꯇ ꯂꯦꯞꯄꯒꯗꯤ ꯐꯤꯕꯝꯁꯤ ꯍꯣꯡꯂꯛꯄꯁꯨ ꯌꯥꯏ ꯃꯌꯥꯝꯅ ꯉꯥꯏꯅꯔꯤꯕꯁꯤ ꯅꯪꯒꯤ ꯐꯤꯔꯦꯞ ꯑꯗꯨꯅꯤ ꯑꯦꯊꯂꯨꯞꯅ ꯑꯃꯨꯛ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯂꯤ ꯎꯇꯤꯠ ꯅꯪꯅꯁꯨ ꯑꯩꯕꯨ ꯈꯪꯂꯤꯕꯅꯤ ꯑꯦꯊꯦꯟꯗꯟꯒꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯅꯃꯥꯡꯗ ꯑꯩꯅ ꯊꯧꯅꯥ ꯐꯅ ꯊꯦꯡꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯦꯔꯋꯥꯠꯇꯤ ꯑꯩꯗꯧꯅ ꯊꯧꯅꯥ ꯂꯩꯒꯗꯕꯁꯨ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯅꯤꯄꯥ ꯊꯣꯛꯇꯕ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤꯕ ꯑꯉꯥꯡꯅꯤ ꯑꯉꯥꯡꯗ ꯂꯩꯕꯥꯛꯁꯤ ꯁꯤꯟꯅꯔꯒꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯅꯪꯅꯁꯨ ꯈꯪꯂꯤꯕꯗꯨ ꯉꯥꯏ ꯎꯇꯤꯠꯅ ꯑꯃꯨꯛ ꯈꯨꯃꯛꯂꯤ ꯃꯥꯒꯤ ꯃꯄꯥ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯂꯥꯟꯐꯝꯗ ꯌꯥꯝ ꯊꯧꯔꯨꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯨꯡꯗꯤ ꯃꯌꯥꯝꯅ ꯏꯟꯅꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯈꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯦꯔꯋꯥꯠꯁꯨ ꯉꯝꯃꯛꯄ ꯌꯥꯏ ꯍꯥꯏꯔꯤ ꯑꯦꯊꯂꯨꯞꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤꯕꯁꯤꯅ ꯎꯇꯤꯠ ꯔꯥꯖꯀꯨꯃꯥꯔ ꯑꯦꯗꯋꯥꯔꯗ ꯃꯄꯥ ꯑꯦꯜꯐ꯭ꯔꯦꯗꯀꯨꯝꯕ ꯅꯠꯇꯦ ꯃꯇꯤꯛ ꯆꯥꯕ ꯂꯨꯆꯤꯡꯕ ꯑꯣꯏꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯋꯥꯐꯝꯁꯤ ꯕꯥꯏꯀꯤꯡꯁꯤꯡꯅꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯐꯦꯅꯟ ꯑꯃꯨꯛ ꯑꯦꯊꯂꯨꯞꯇ ꯍꯥꯏꯖꯜꯂꯛꯂꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯁꯨ ꯄꯨꯟꯁꯜꯂꯣꯗꯅ ꯑꯦꯗꯋꯥꯔꯗꯀꯤꯗꯃꯛ ꯊꯧꯅꯥ ꯐꯔꯕ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯅ ꯂꯦꯞꯄꯣꯗꯅ ꯃꯁꯤꯗ ꯑꯦꯊꯂꯨꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯩꯗꯤ ꯋꯦꯁꯦꯛꯁ ꯂꯝꯗꯝꯁꯤꯒꯤꯗꯃꯛꯇ ꯂꯦꯞꯂꯤ ꯁꯤꯒꯥꯕꯤꯠꯅ ꯑꯃꯨꯛ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯂꯤ ꯑꯗꯣꯝꯅ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯤ ꯄꯤꯕꯤꯈꯤꯗ꯭ꯔꯦ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯤ ꯎꯇꯤꯠ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯂꯩꯒꯗꯧꯔꯤꯕꯅꯣ ꯑꯗꯣꯝ ꯀꯅꯥꯒꯤꯗꯃꯛꯇ ꯂꯦꯞꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯁꯤꯗꯒꯤ ꯎꯇꯤꯠꯁꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯕꯤ ꯐꯦꯅꯟ ꯃꯈꯣꯏ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗ ꯁꯤꯒꯥꯕꯤꯠꯅ ꯑꯦꯊꯂꯨꯞꯇ ꯍꯥꯏꯍꯧꯔꯤ ꯀꯔꯤꯒꯨꯝꯕ ꯎꯇꯤꯠꯅ ꯑꯦꯗꯋꯥꯔꯗꯀꯤꯗꯃꯛꯇ ꯂꯦꯞꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯑꯩꯈꯣꯏ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯦꯊꯂꯨꯞꯅ ꯍꯥꯏꯔꯤ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦꯗꯅ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯍꯥꯠꯇꯣꯛꯇꯕ ꯌꯥꯗꯕꯅꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯁ ꯑꯣꯞꯁꯟ ꯍꯥꯏꯕꯕꯨ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ